आकाशवाणी इम्फाल वाहेंगबम राजेश न पाव पाजरी Haikru hidongbagi thoram Manipur ngasi dharmagi chatnabiga loinana pangthokre mapungaiba thoram Bijoy Govinda Sebayat Committee Sagolban Bijoy Govinda Imphal West na sinduna Siri Bijoy Govinda gi thangapata chani niputare suba hiyang tanabaga loinana thoram asi pangthokki Haikru hidongbagi thorang Kakching jilagi ibadok Sengmai ningthau thogolupna sinduna Sengmai turelda hiyang tanabagi thoram pangthokki Taramathoi suba Haikru hidongba hiyang tanaba ima imoinu thogol thoksil kanglu kanglai pangna sinduna lamlai salam patasu pangthokki State Advisory Committee, State Appropriate Authority amasung State Preconception and Prenatal Diagnostic Technique Manipurgi oiba apunma mifam mangasi pangthokre Directorate of Family Welfare Services Imphal Manipur pangthokiba apunma mifam asigi pandamdi rises the nupa nupi sex ratio hengkadanba amasung gender discrimination gi kudongchadaba sing thenanaba honabada preconception and prenatal diagnostic technique thogdang haibisini Mifam aduda Sabhatpati oikiba Family Welfare Services ki Director Dr. N. Hemant Kumar Singna Preconception and Prenatal Diagnostic Technique Act Tugaiba Sing Toina Yengsinbagi Tangai Padaba Panke District Level Committee for Raising and Exaggerating RAMP MSME Performance na sinduna nomugi oiba awareness program galoina Udyam registration drive amangasi Chandel gi Chakpi Karong block ki manung chana leiba Tampi Kulda pangtokre Thoromaduda tongan ba self help group singi mioi singda akangai singna MSME amadi RAMP scheme gi matangda khanganki Thoromaduda Tampi village ki chip yauna tongan ba self help group singi miut singna saruk yake Writers Forum Imphal Linkaki be Kuntrani Pansuba Kumon Thorom ngasi Manipur Hindi Parishad Imphal gi hold pangtokre Thorom asigi saruga moina class 9 amasung 10 tamliba mairui singi oiba seireng thiba amasung class 11 amasung 12 ki mairui singi Manipuri textbook te yumpham oiba aiba quiz changdam nabagi thorom pangtoki Thoronggi saruk ama oina forum gi founder member tarukte ikai khumnabo utpa changdam naba singda makok mathang tagraba singda mana yentokpa korirol gi mana phanglaklaba forum gi member sing taramno okpa amasung sehitegi pauk sama kumapan suba masing phongmuna oiki ISIB amasung STI gi matangda Rajthaki Red Ribbon Quiz Competition ngasi Johnston Higher Secondary School Imphal da pangtokre Jila thaktagi makok mathang takraba sing hybrid mode ta changdamnaba adu pangtoki changdamnaba aduda Mother's Pride Academy Bisnuburgi ahong chambam Mukesh Singh amasung Ellison Thogdamna ahan bataki Northeastern Council na Animation, Visual Effects, Gaming amasung Comics, AVGC amadi IT, ITTS sector ga mari lenana skill training pibagi damak gap funding oina lupa lakh yangkai matoi hena kaitharakle. Sahi asigi August ni panda ayaba pikraba project asi Northeastern Region Community Resources Management Society Silong na paikakani. AVGS sector asi Bharat kumang yang na chokolagli masi English ngani kulumdoida billion rupees sama marphunipan oirambadu English ngani niputareta billion rupees samri taramapan oirbaya haina panari Digital gi matam asda mahiroi singna masigi pak chauraba resourcing sinanaba Rashtrapati Draupadi Murmu na appeal tauri Tamil Nadu gi Tiruvurura Central University of Tamil Nadu gi convocation da saru yaraduna Rashtrapati hai mahiroi singna anoba education policy hena khangjinduna samasasi apaba mong da sokotnaba honabada makoina chauraba thogdang logadabani mahangna oza oringai matam nahona na ningsing laduna Rashtrapati hai oza ama oiba haibasi matam chupada oza oiduna leigani Rashtrapati hai Central University asina mahi masingi lamda awang mathak ta ngaktuna thamli thauramduda Rashtrapatina graduate nifumanga amasung doctoral graduate nifumarida sanagi takman khusinaki Naidiligi Yesobumi da pangtholiba Semicon India lisingani kunmangagi CEO Roundtable mifamda Pradhan Mantri Narendra Modi saruk yaki CEO Roundtable asida malemgi industry gi luchingba sing amata oina pulli Semicon India gi ngasi nini chanba numit asida Pradhan Mantri na semiconductor gi lamda haithoi singthorba singa wari sanaki semiconductor ga mari leinaba project amasung pothok sing utpa exhibition amasu Pradhan Mantri na yengsingki Thauramadu Electronics amasung Information Technology Mantri Ashwini Vaishno saruk yaki Chhattisgarh nupi Maoist mapan yauna Maoist kun sarkar changjarakre Sukma jila da pangthokpa thoram amada makhoising adu changjarakimani makhoising asi phabada lupa lakh 13 pigani haina hanana laukthokkhibani pau loijare